Miss Wagdam Meng Tabiri Basingbu Yumnam Anuradha de Pinay Kono Krumzade. Hauzik Maroiba Pauda Singi Lusing Basingi Guest House Anawasahi Mangoina Kusanaragani Haina, Chief Minister and Bidena Pundo Cray. Miambu Ning Tamna Democracy Nganga Panbalam the Mamo and Geharabadi Narendra Modi Nalusingba BJP Lenga Mutalasi Haina A Megachandrana High Cray. Dunana Paraba Yamlava Yungang Kaya Ugaiduna Mangan Cray. House of Pops under the Pizzery. Jingilusing Basingna Impalda Lakpada Lainanaba Sariba Gasa House Lakadriba and over Jahiki. Mamang the Kusanaragani Haina, Manipur ki Chief Minister Nongthoma Birena Thazaba Pikre. Wapama Singasi, Haukiba Tha, Nabembagi Tang Kunipanda, Delida Hangdokiba, the commissioning of INS Impalge Curtain Rises Ceremony Thorampa Ama, Ngasi the Minister Yauna Manipur ki Senglaba, Laishang Kanglada, Pangtokibaga, Marilena Napondo Kibani. Ngasi pangthokiba thorampa aduda Landamasaki Minister MLA tunga-tungamba department ke makok thongba singna sarugyaduna pangthokiba curtain rises ceremony thoramba aduda INS Imphalga Mari Lainapa sort video amasud ki Luinana thoramba aduki manung channa tunga-tungamba skun singdagi lakpa mahiroi kyana sarugyaduna painting competition amasuk pangthoki Chief Minister and Bidena High Defense ki lamda achawa thotang lauriba Navy oiba asida INS Imphal haiduna maming thum birakpa lamda masige oina chokthok saningai ne haiba INS Imphal asi lakliba tha sige tangkun taruk tage matau tohan bahoragani asigumba tongamba Chakhat Thorang Kaya Ama Manipur Gidamakta India Lengangna Pakapirakliba Asiki Matanda Wapungkya Pungdokibagaloinana Christmas Ki Yapawaz Pirakle Amoramda Lamdamasiki State Na Recognized Storaba Tribe Singi Oiba Library Amamam Sarani Haina Supungdoki. The Second World War the Songa land, yes, Madumasu undeniable. Kohima Yona Sonaki undeniable. But Atopa part cut the Sulan Songa the Panati. Other defense key Lapam Matamda Puariga Marila Naba Suma INS some other worshipam the Mingbu Matam the Imphal Pirese. Mother Bharat Sarkana Koi Pia Suping Koi Manipur Pira respect recognition. I could say reciprocation Haiti. Miambu Ning Tamna Hingba Democracy Ngangna Ingna Chingna Panbalam Damba Mawahen Ge Harabadi Dictatorship Ge Lenga Kamanaraba Narendra Modi na Lusingba BJP Lenga Kasamutalasi Haina Manipur Pradesh Congress Committee MPSC Ge President Ge Megachandrana Harakri Wapamasi Ngasi Political Party Tarana Sinduna BT Rota Leba Congress Bhavan the Pangtokeba Parliament Manungda Etek Satar Kebage Togdokta Thogdoka Marilenana Prime Minister Amati Union Home Minister na statement Pinaba Taksiluba MP Chamaga Niputaropo suspend Taukiba Thong Yaning the Pongdalutuna India the Democratic Masak Ngakna Thamnaba Opposition Party Singna India Sin Batungna Chatakiba Kongsang Amagi Manung Channa Pankiba Wakan Mi Pampa Aduga Marilenana MPC President Ke Megachana Pondo Kibani Kongsang Aduga Marilenana CLP leader Okrambi Ibobina High Center da Indiana Luchingba Manipur dana Biriana Luchingba Lenga ke Thawangka Asida India Amati Manipur da Democracy Laike Gatra Natraga Ledaretra Haibangamde India ke Sapshakur Oriba Parlamenta Mi Amata Sangbayabanate Sange Harabasu MP Amagi Ayaba Yauraga Sanglebani Adubo Parliament Pumlingai Manungda Mi Etek Iralaina Chatrapa Asina Miamda Amuka Hena Jingnaba Pawale Miri Shinga Adu Changnaba BJP MP Amana Soy Taurambagi Wapam Sotorakle Masida Lebak Miamnasu Asigumba Dictatorship Lengak Asi Mutanaba Honaba Matautare Hainasu CLP leader Ibobina Pundoki Prajabi Miruna Sason Toba Democratic Government Day Masigi Arthan Laikidra Aduka Chamane Manipur Su Hojik Parliament Sarkar Sina Tawning Mana Tawi Sarkar Sigi Mayok Kanano Kana criticize away Aroi Kanano Kana Hulungang Way Aroi Hek Hulungang Panda Race Kangi Pagani
कनानोमना मागी ओपिनियन प्राइवेट ओपिनियन मागी लनाई ओपिनियन फोंदुबदा हेक्ता यारोयरमी थाजंगरी सिदैदबो डेमोक्रेसी की मराई बक्सी कराइदनोबा लैहिता लेरलोइद्राबा के मेगर चंद्रन हाई इंडिया पार्लियामेंट चथगिबा एतेक अदु यमना लाइबक थिबा थौदोनी इलेक्टेड पर्सन सिंगना लेदिबा सेब ओइरे हाइरिबा पार्लियामेंट मनुंगदा फावबा असगुम्बा एतेक इरालेना चथगिबा असि अंगकबा फावी थौदो असगे मतंगदा प्राइम मिनिस्टर नत्रगा यूनियन होम मिनिस्टर ना सेंगदोंगनबा तक्सुलुबगे दमता एमपी चामगा निपु तरुपो सस्पेंड तरोकपा हाइबसि ख्वाइदगी लाइबक थिबनी असगुम्बा मोटी लैंगा की थवंगा असिना इंडिया दा डेमोक्रेसी सन्नरिब्रा इलेक्टेड पर्सन सिंगबु करी ओइना लौरबगे हाइबा वहंग हंगलकली मोदी की लैंगा असिना मिचम मियांबो नमसिंदुना थमले हाइबा मयेक सेंगले डेमोक्रेसी मसक थोंगना लेहनगे मियांगे खोलाव निंगतमना लहनगे हाइरगदी डबल इंजन गवर्नमेंट मोदी गवर्नमेंट मुथबा मथौताई हाइखी Mipo kuni maki right leba, aku ki sambidan main jana zetpa, aku pro maki equality, equal voice, equal right yang sinado, sambidan da pili pom yang sinase, aku padai ki woi kita bani, democracy zetpa leba ka sinada kita bani hai ko, masi Modi ji down, Modi ji se lok thok pada krabadi, BJP ki double engine lok thok pada krabadi, aku pro maki right le roi, aku ki sambidan अखोई भारत की इनखा तमनबो होरपदा आरिगुबा इगी बलिदान कखिबा अखोई फ्रीडम फाइटर ने आमसिना सेमि बाइकोगी संविधान कनदुंग मरो हाइबसे मसिगी दमक्तने अखोई ngasi प्रोटेस्ट सलिबा थासिगे होखिबा तांग मरीदा टेक्नोपन डिस्ट्रिक्ट लैथौ विलेज दा कुके मिलिटेंट सिंगना मैतै नहा तरहमदै फारबा मतुंग नोमाइना कापतना हाटकेबा थौदोग अदुदा लैखिद्रबा नहासिंग अदुगा जमिनखिबनी हाइबा लंगलांग लंजिंग खंगदना लैखिबा मियोई अमा ngasi 26 सेक्टर असम राइफल पलेनगे मखादा लेबा हुमसबा असम राइफल ना टेक्नोपन पुलिस स्टेशन दा सेनेरपदगे ngasi टेक्नोपन पुलिस ना मियोई अदु टेक्ता कायदना पलेनटा पुलिस स्टेशन पावा पुरक्तुना युंगी मियोई सिंगदा सेनेक्रे हाइदे कुकी मिलिटेंट सिंगे मकुतगे नाथोक्तुना मथवाई हिंगौरबा ngasi yunggi miyosingda खुसिनख्रबा मियोई अदुके ममिंग लाइस्रम राजे सही कुंतरो अपोकपा लाइस्रम नागेश्वर कवे हैरोकपाटु बजा ममांगदगिने हाइरे पनबयाई मैतै नहा तरहमदोइबो कुके मिलिटेंट सिंगना फारबा मतुंग मिहाथिना हाटखिबा थौदोक अदुदगे हिंगौबने हाइबा कक्संगदगे नहा अमसु कामसुंगदा लेबा असम राइफलना युंगी मियोइसिंगदा सिनखिबा लेख्रे ngasi ayupung maparom tabada wangoi police station ge manung channa lebai isok water supply na kan je lebai isok ke maning turen mapanda nupa amage asiba haksang ama leremle mafam adudage phangba pauda sidam liba mioi asiki maming sagra pam romi te hinipuma thoi apokpa sagra pam ranjet irom maijrao maning laikai dagine haiba khangbang amki ngasi ayu isok ta leiba khunza amana lu kaiba changbada asiba haksang atu leramba thengna rakhibani मधुगी मतुंगदा खुंसा सिंगदा पाउ पीरबा मतुंगदा मियोई अदु मसंग ममिंग खंगबंगम खिबनी थौदो अदगी मतंगदा इमुंग मनुंगदा पाउ पीरबा मतुंगदा असिबा हक्संगा दुई इमुंग मनुंगी मियोई सिंगना लौखटख्रे इमुंग मनुंगदगी फंगबा पाउगी मतुंग इना मियोई असि डिसेंबर गे तंग 15 गे नुमिदांग अथेंगबा पुंग 13 खरे हेलकपदा युमदगी थोखेबदगी थिबा खंगदना लेरखिबनी हाइरे थौवन डिस्ट्रिक्ट के खांगबो पाथ्रे के मनुंग चन्ना खांगबो मोइरंग कपली दा हांगलिबा बीडीएफ आउटपोस्ट दा सेंट्रल फोर्स थमगनी हाइबा वहोदा ngase खांगबो खुनगे इमा इवेंट सिंगना आउटपोस्ट असगे गेट फमजिंदुना खोंजंग चंगसिंख्रे सेंट्रल फोर्स अमता खांगबो खुंद मनुंग दा थंबिगनो हाइबा कोलाउ सिंग सीजन अदुना चथकेबा खोंजंग अदुदा सरुया खिबी खांगबो अपुनबा मैरा पाइबिलो के प्रेसिडेंट मोइरंग थेम टोम्बिना फोंदोरकपदा खांगबो खुंदा असदा सेंट्रल फोर्स अमता थंबिगनो हाइना डीसी थौबाल अमदी एसपी थौबालदा ngarang sum memorandum पिशन बलेख्रे खुना सिदा हौजिक एसपी थौबाल गे ऑफिस थर्ड आईआरबी गे पोस्ट अमदी नंगना डीसी गे ऑफिस अमसोंग थंगनबा खुंदसु अतोपा पोस्ट के हांगदुना लेरी खुना असि कुकीगा
thangna leiba lamba amasunate irang amata sutokpasu leite karigidamakta khunda asada center the force thamgada rebano haina hangladuna karigumba center the force thamnanaba thaurang tawraklabadi maduda thopa apapata pumnamak lengang na pogadabani haina phongdokhi party ogera amagi ogera akhoi masen loina akhoina control tawjani kanamata atopa thamba yaroi central force amata mafam sida khangabo haibe lamdam sida amata thamba yaroi sida kai gumba sarkar na akhoi gi wa tabidana kari gumba central force thamba taragadi masida tholakpa apapata daita du akhoi gi paliba sarkar sina daita pubiga dobun Imphal district ki manung channa leiba takhel khulda tata dambar ni da purakpa yamlabai Indian Mad Foreign Liquor IMFL tata mapod ani phare thaudoka singasi takhel khulda leiba bobi kauba mioi amage chekonda khamdana leiba tata dambar ani thaudok halaga takhel sabal playground da check tawraba matamda yamlabai yursing adu yaramba thengna kibani Thaudoga siga mari leinana lekai eduki maya paibige secretary itona phongdorokpada lamdam masada thokleba irangasana maram moiraga maira paibisingna ngarang ahing yarek tuna leiringaida tata chaka tarapanba ama gari macha ama car alto amaga khamnaba hairubada makoi arambaige mioi singni haina masakta langki miyamna so arambai oirapo ningda thadokhi hairiba gari sengka adu thokraba matung Thangnaba khulsingda takhel maira paibi singda paisa piram laga purakpani haibane chingba kaya phodong lamba gi pau tabadagi moirang kampuda pau phaunaraga check tawhanbada haidiba gari sing adu yu purambani haiba khangmangam khibani pau sitabadagi khoisanaraba miyamna ngasi ayu bobi chekonda leiriba gari tata dampar ani thaudo halaga check tawrubada yamlaba yusing asi yaramba thengna khibani hairiba gari sing asi sur chekon asigi mapu bobi gini amadi sekon asi su bobi gini hairaduna miyamna asugwana iranggedamak lambi sorokta yariktuna leiraga aranbai ming seasonarga aranba tabak tawriba ase yamna laibak thibani thaudoga sage matangda aranbai na su achum aran thidokpiu hairaduna hairiba bobi chekon ase ngasidagi tabak tawba tingjalagani hana phondoraglei ngakani lairu bamtana siguma lupala karora poga karba tawbanga manate hauji chara talaga chari ba khoina thabak subam ngam khagdana lairingai jina moina siguma business ne na taw chaleraga chekola mane ne len khala lairaga moina rangi business oiramba jidi akhoi magi chekon ji jo khoinga sidagi thinjalane na khoi taken pumbagi oina lamlai kendra lairiba akhoi gi association me amama lairi lamlai kendagi maira pabi oina lairiba jingje sidai jida akhoi loina bak che tharaga akhoi magi chekon je pulsi gi oina thinjalaga chekon jo hangaloi si khatang khoi media ge wa mafam da phongtok India ge tongan ba mapam kya da chamaga contractor soba Srinivasa Ramanujan ge mapung numika marilena National Mathematics Day ge tharang pangthopagum Dhanamanjuri University Manipur Department of Mathematics amadi the Students Forum for Mathematics of DMBU anina khusamnaduna DMBU ge Central Hall da pangthokre Tharamadуда Dhanamanjuri University ge Vice Chancellor Professor and Rasmohan Dhanamanjuri College of Science ke Principal Professor and Bhubaneshwari amasong Head of Department of Mathematics DMBU ke Professor M Kubena Tharamadu ge athoiba mithung sing oina saruyakhi Tharamaduga mari lenana leikidraba Srinivasa Ramanujan ge photo da leishu katuna ikai khumnabu utkhibaga loinana Dhanamanjuri University ge Vice Chancellor Professor and Rasmohan Hai Sangnareba mathematician ta asada tawmimana khangba utpa oina haukiba lisingine tarani thoida mahagi chamaga kumangarak suba makpo kumanga mari lenana bharake prime minister oibiramba manmohan singana haudoktuna thoramse pangthokpa haukibani class 10 khagtama pass tawba sangnareba mathematician ta asina tungi mironggi damakta hona birambana ngasi aikhoina asi yongna Chakhatpa samasa ama hingmang ngamlebani Manipur so mathematics ki lamda yamna khangka hairaba mahiroi kya yauriba sangha asi tongan lambida sakhibagom tawduna mathematics ke lamda mami samdarakpagom tawriba asida mahiroi singda mathematics ke lamda hena changsin nabage wakhalon langna nabage damakta tharamase pangthopani haine su phongdokhe
ana walo mathematics ya khoi lamdam si su he ne mapung phan da ka oi habi wa khalung iroina na ngasi dem college of science ki mathematics department na au aduga india gi awi sangsil liba Brexit India at the rate 2047 gi iroina na part of adugi part su laga koina babu ningsing thorom se pangthok pani an masida angang sing soidamaki suma palan pangthok pasina hani ga isa nungda yaudun lerba khoi inner potential mayam sing se masina mathematics ki hainari be subject sala matar ga di ramanu jagal ma mayam ma sulam sing tholong ha ga le te ko an soidamaki masina kana ba phangani habi wa khalon ji Suarsambu ke tunga ma meitei lekai ke adagilan sanaraktuna rally camp sing da lediba inmate sing na tha sage tang tara tareta inmate sing ge oiba mi phamba ama pangthopa ga loinana tha sage tang kun manga phawda Suarsambu meitei ethnic class victim committee na taliba demand sing petrabadi tang kun taruk tege chara hen be yauna makhal maka ke age khongjang sangsina ba sem sare haina committee asage secretary nabaning thosam na phondokrai Wapama singasi DC Bisnupur Al Brikamp Unaruaba Matunda Nabana Paumishingdam Pondo Kibani. Nabana Makatana Pondo Kibada Manipugi Iranka Asina Loidre Power Government of Manipurna victim Kudimakta Nomoda Sangrabaya the Bapolang Kudimak Kamitiga Tanaraga Masa Masada Panganga Dabane Haiba Warep Kaya Yauna victim Singi Mankiba document kudima government of Manipurna rally camp ta laglaga PB ba yauna tonga tongamba chatarom dimantaredi yawpa warip sing DC Bisnupurda ai bacherol piduna khangan ke haina nabaning thawsana makhata ke ꯑꯩꯈꯣꯏꯒꯤ ꯄꯣꯠꯁꯛ ꯑꯩꯈꯣꯏꯒꯤ ꯃꯥꯡꯈꯤꯕ ꯃꯥꯟꯆꯥꯡ ꯈꯨꯗꯤꯡꯃꯛꯁꯦ ꯃꯁꯤꯒꯤ ꯀꯣꯝꯄꯦꯟꯁꯦꯁꯟꯁꯦ ꯆꯞ ꯆꯥꯅ ꯁꯔꯀꯥꯔꯗ ꯄꯤꯕꯤꯌꯨ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯊꯝꯈꯤꯕꯅꯤ ꯃꯊꯛꯇ ꯂꯦꯞꯂꯤꯕ ꯋꯥꯔꯦꯞꯁꯤꯡ ꯑꯁꯤ ꯂꯥꯛꯂꯤꯕ ꯗꯤꯁꯦꯝꯕꯔꯒꯤ ꯇꯥꯡ 15 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯒꯣꯚꯔꯟꯃꯦꯟꯠꯅ ꯈꯨꯌꯦꯛ ꯑꯣꯏꯅ ꯆꯨꯔꯆꯥꯟꯄꯨꯔ ꯃꯩꯇꯩ ꯚꯤꯛꯇꯤꯝ ꯀꯃꯤꯇꯤꯗ pigado bane kariguma pidaba taragadi aikoi lepak miyam go khusumnaraga amadi victim mayam punna punchalaga aikoi amato bo kholawda koi December gi tang kunga taruk inglisingani ga kunga humdoida aikoi miyam apunbagi oiba aikoi chara hemigi khungingini habichimun thamjai Manipur Sahitya Samiti Thawal Amadi Kabi Leitan Them Ramsing Memorial Trust Thawal Anina Punna Khusamnana Sinduna Laikhidraba Kabi Leitan Them Ramsing Ge Chama Suba Mapokuman Thawrang Masi Thawal Wangmataba Surok Makha Community Hall da Pangthokre Madamamada Thawal Girls LP Skunda Head Pandit Oiramduna National Teachers Award 1977 Amadi State Teachers Award 1978 Pankibatanatana Aibagi Lamda Su Kongdaduna Aibagi Abulam Sing Lap Tak Biramba Kabi Laitang Temple Ram Singhi Mapokuman Tauramp Aduda Kabi Laitang Temple Ram Sing Memorial Trust Thawalgi President Dr. Thongaw Zamba Komdont Manipuri Literally Society Imphalgi President Nomai Tem Kiran Kumar Manipur Sahitya Samiti Thawalgi President Retired Wing Commander A.K. Devendra Senior Assistant Professor Dr. Tansubang Kunje Sona Athoiba Mitung Sing Oina Saruyaki Tharongi Mapungoiba Saruka Ma Oina Athoiba Mitung Singna Luchingduna Lekhidraba Kabi Ram Singhi Photo da Laikatuna Ikai Kumnaba Utpagaloinana Kabina Iduna Thambiramba Sairenkya Patutuna Taminaki Amadi Aiba Hanam Gambina Iba Langhi Kauba Saringi Lariga Amasu Athoiba Mitung na Pongki Private School Development Council Thawal District na Hagolakliba Mahirui Shinge Yaipanaba Kanzaduna Class 11 Amasung 12 ke Commander Pre-Council Examination 2024 Lakadariba Chahi Lisingani Kumari ke January ke Tank Maridage Hauraga January ke Tank Taratare Fawa Thawal District Asage Private Higher Secondary School Taranitoge Apunba Mahiroi Liching Manga Chamanga Humpuna Sarugia Duna Pangtolagani Haina Private Schools Development Council Thawal District ke Cherola Mana Pundorakli Cherola Duna Makatana Pundorakpada Haidiba Ahanba Commander Pre-Council Examination 2024 asige manungda kanagumba lamnamba asige CSO Student Organization amadi adai lupsingna Student Community ge khanbiduna banda strainer singba tawbidana ba amadi komthokbiduna Mahirui Shingbo Puning Thawgapi Haina Private Schools Development Council Tawan District e Maikaidagi Madi Lainaba Kudimakta Haijarakle
Tawul khungangda leiba khangalaba ahal oirebi shinga amadi lukrabi shingda ningthamge blanket na changba kudol port pibage thorampa ma Social Women Development Organization sindona Bisnupur district ke Tawul mamang leikai yangoi ningtho community hall da ngase pangthokre Tharomduda Social Women Development Organization ke President Toksom Binasake Devi Sivasena Manipur ke President Dr. M. Tombi Singh Amogau ki General Secretary Dr. Toksom Noren Women's Wing Sivasena Manipur ki Vice President Mairam Prajapati na athoiba mithung lensing oina saruya ke Sibges ke waral piraduna Dr. M. Tombina haikibada Manipur asi square kilometer lesing kunithoi chahum kuntret pak sauba purup kuntramarom laiba apik state amani aikogi ipa ipusingna thambiramba lond nat thaksi khasi asina mapalamda masak tagli State asi sports ke powerhouse ne haina sukhangnari bane ipa ipuna thamlamba lamkhai asi India na biramba lamna te Thokliba lanta asi thatade surakle maitai singna santigi pausing pidi aduga koki singna land pamle lebak thugai gena changliba BJP MLA taret koki ge MLA tarana action ta lokhanaba tawbada ngarang member amata thoklak tabadu Sivasena ge maike degi yamna nungaite makhoi ge matakta akan by action ta lokhatba haibasi Sivasena ge lengraba waphamne Miang loina na aikoi changsim minasi Tripura da Tripuri motki bagom Manipur su motki bai yai chaksa haizana batoklesi khul ngak pada mateng ka pangtuna iranda masakalasi Lairibo organization sin political party kudimangna aikoi gi lamp leitrabada tungi generation na kari haihogani aduna isagi lamp asi convenasi haiki Bengali city research लगवा त्रिपुरा का त्रिपुरी मुझे कमाई कोई मणिपुर से मुझे भी आए मरम मरम आए कोई जिस हजार तक तम मंगन बा अदुग लाखों बा कोई नीलिया की सीधा कोई चक्सा है क्या नजर मतम मंगन बगी थोक तो मधु तोगा कोई मांग दार बा जिस कम्युनल ड्राइव होगा सीधा कोई अमगा कोई खुलना कुछ लाइन सरकार से मतीन पांगना कोई अमतन कोई की इमाले बाक्स कलोक से है बिस्मा आई अमुखन थमजगे Thasige hauke batang kunmathoida Manipur Legislative Assembly ki Committee on the Privilege of Ethics ke miphamda khangaba Assembly constituency ke MLA or Surjakumana Sarugya bangam khidaba adu machage anabaga mari lena tangai phadanna Delhi da lebana marambo iraga yaw bangam khidabane haina MLA or Surjakumana masana khuyek piduna thadrokpa cherolamana miyamda khangalakle cheroladuna makatana phongdorokpada mamangda pangthoki bhalebaki oiba khananainaba amadi miphang kudimakta amata chithadana Mahak Sarugyatuna Lakibane Adubo Handaki Mipampa Adudi Masagi Lying Bachat Paga Mapa Chanarobadagi Yawangam Sakidabane Madugi the Mata Tamosheng Nanuaitaba Pundok Cheri Loinana Matung Tarakpada Kauropa Committee Asiki Mipam Sing Mangjong Nana Pau Bibira Klabati Soidana Sarugya Sagane MLA Tara Asiga Mari Lainaba issue as a Matampunamaki Oina Atubada Waruishint Amapurang Naba Speaker Amadi Ethics Committee Ge Jianmingi Puning Sanjari Amasung Hiramasiga Mari Lainana Lokalakpa Kongtang Kudimak ngam mateng pangjagani haina cheroladuna makhatadakle Lions Club International District 322 the Lions Club of Impulse City amadi Grinda Foundation Kwakaitel Haurok Jambina Punna Sintuna Livelihood Enhancement Program Beekeeping for Economic Improvement Haibisida Nomagi Oiba Koi Yopage Training Program ama Janung Community Hall the Pantokre Ngasige training program pa aduda Vice District Governor want Lion TSK Show PMJF Green Foundation ke Vice President TS Rajendro District Coordinator GST District 322D Lion TS Mahendra Pratap MJF Region Chairperson Lion L Joytombi Singh Imphal City ke former President Lion Ibomsa Singh, Lions Club of Impal City ke Secretary, Lion Dr. K.H. Rajendra Singh, All Manipur Beekeeping Association ke President Zoisana Amasong Lions Club of Impal City ke President Lion L. Nipendra Kumar Singh na atoiba mitung akhanaba mitung amasong tharamapu oike.
Tharonggi nunggi oiba waral piraduna district coordinator GST district 322 di Lion TH Mahendra Pratap MJF na haikibada Lions Club na urban area kagnatana rent area singda miyamgi yaipana batonga tonga batabak taram kya paikhatuna lakbagi saruka ma oina ngasigi beekeeping training program ase pangthokpani tongan tonga ma mafam nipanda Lions Club na program sing paikhatpa amade handaki thokleba kangluki irang asina sohalaba singdasu mateng pangduna lakle mausagi saktam asikan badasu khoina achawa thodang ka ama logana marampo oiraga makha tarakpa oina chanung village asidasu training ase pangthokpani haiki ngasigi tharompa duda all manipur beekeeping association ge members sing experts sing amadi khoi loibagi simphamda leiriba farmers sing so sarugya kibagaloinana chanung playground da uchara sing thaki Tawon district ta ngarang dagi haukiba Viksit Bharat Sankalp Jatra ngasi anishuba numiki oina charangpa da kang yambem salungpam amasung Laurembam Gram Panchayat pangthokre district administration Tawana Sintuna tongan ba Gram Panchayat ahum da pangthokpa Viksit Bharat Sankalp Jatra aduda district asige tongan ba loishangi makokthongba officer singna magi department singna miyamgi damakta paikhaliba scheme singi matangda resource person sing oina wangangki ngasigi tharamatuda CMO Thawal Dr. Wainokul project officer DRDA Thawal Waikumar Charangpada Gram Panchayat ke Pradhan S Imo Laurembang Gram Panchayat ke Pradhan S Sanakhomba atai district level officer ke susaruyaki campaign asige aroiba saruko ina hayeng Thawal Municipal Council ke office ta pangtokani hairi Manipur da tholibe irang asige marakta Manipur dage mathauna leiba sanaroi kayana state asige damakta mingsat kya puduna lakpa asi chakthuk saningai ne haina textile commerce and industry ki commissioner IAS Pradeep Kumar Jhana haikre ngasi hotel Imphal da corporate students of management Manipur Technical University na sinduna 3rd edition corporate leader conclave 2023 ensuring business continuity amidst adversity haiba thimda pangthokiba tharompa aduga mari lainana phongdokhibani tharomaduda textile commerce and industry ge commissioner Pradeep Kumar Jha Manitco ge director Polemp Lenint amadi Manipur Technical University ge vice chancellor Gyan Prakash na mathang sinna chief guest president amadi guest of honor oida saruyaki Pradeep Kumar Jha na hai Manipur asi sana khonaba amadi textile ge lamda yamna ina khumba lamda mamane adumoina mag election haiba asi miyoba khunaida yaudraba yadraba exercise makhala ama odagliba asida mahiroi singna certificate kaloinana exercise asida gamena kari tawribage amadi sothariba singbo yengsanduna ngamba mateng pangani tungi yumbi orakadriba mahiroi singna thaksi khasi leina hauna lonchat khangna amana amagi makhada chattuna tungda lakadaba punsida masak thokpa luchingba ama oirakani haibagi thazaba thamle haina suphongdokhi You should do amazing work, and obviously there will be holidays, vacations where you can come back and meet your parents and family, but you have to come out of your comfort zone. If you want to do anything good in life, sitting cozily at home or within your lekhe, it's not going to happen. You will have to come out, you will have to move out. So that is really, really important. I have advised your professors, your faculty members, and also Australia, Spain, Morocco dadi uba pangliba Manipur dadi chahi kunlongge mamangda marangkaina uramba aduga khongon mosilak laba tanglaba usai makhalama oiriba urump black kite Melbourne migrant haina khangnaba umaibi makhalge uchek ama nabol kendrage manung chamba ishok makhage lagolge labukta taduna lerambadagi Grant Universal Foundation ge President Dr. Huidrom Romint amade Grant Universal Foundation ge Secretary Environmental Activist Anis Ahmad Anina Kalaba Matungda Forest Department ngasi president urum umaibi adu Sade Padri amati isok mayai laikai dagi
Kundom Ozit Maite Chahi Niputaru Apopa Manigi Lopumda Taduna Paibangam Dana Ledambani. Umaibi Adu Ledampadagi Dr. Huidram Romenda Amadi Anes Ahamata Pau Pirak Padagi Kudakta Sangsanduna Kalabamatunda Forest Environment and Climate Change Special Secretary RK Amarjitka Pau Pongaraba Matunda Central Forest Division Ge Office the Puraga Forest Pit Office Koirengai Stop Singh Ngangpam Satrajit Amadi Ningtomsom Balesho the Kusinaki. Association of Manipuri Diaspora Amant Pune Nachaliba December Tha Sige Ahanba Chayol Dagi Manipur Ge Tongandongamba Relic Camp the Kuntram Relic Camp Kuntram Mangada Relic Materian Sing Yentoktuna Awa Ana Nanglaba Mio Lising Kiada Mateng Pankre Taramasi Association Asiga Wakalont Manaba Punida Leba Tongandongaba Organization Sing Rotary Club Karadi, Lions Club, Rubicon Foundation, Manam Darshan Foundation, Lachel Taret Foundation, Amade Made Nupi Lob, Kayaga, Christian Naduna Pangto Kibani. Tengbang Torambasida Yaukiba, Madu Eba Tengbang Polam Sing De, blanket, shawl, jacket, hoodies, sanitary napkins, piece 10,000 women in a wear, piece 1,000 socks, 500 pairs. Jeng Hawaii Asatauna Singbadi. Tengbang Polam Singasi Association Asiki Madipura Leba member Singna Bradley Camp Singda Haktina Satana Yantoki. Association Asiki President Sri Kulabidu Chanamna Thadorapa Cherola Amada Pune Degi KG Lising Chama Contrage Rally Maturian Singasi Infalda Free Air Cargo Aida Flighta Tabada Mateng Tobirak Pagidamakta Impali SK Deputy Commissioner Airport Authority of India Amadi Indigo Airlines Ke Tau Buba Singbo Ngam Kailatana Tagapa Pongdaraglay. Banmarge MLA Oramba Jent Amadi RPS officer Anand Singh Rajpurohit Yauna Mio Mapana Mapur Izat Manki Loinana Na ODB Machanupi Busu Molesto Viki Haina Nupi Amanakes Ama Rajaganti Nagar Police Station in Jodhpur Tauki Haina Police Napundoki. FIR Adudanaha ODB Nupi Macha Amabusu Red Tauki Bagaloina at the Nupi Masa Singbo Puranabaki Hanke Hibawapam Supale. FIR Adubo Kampam Taruduna SH or Sakti Ahamana Pundoki Bada Nevaram Jent Amadi Atay Mio Mapana Gang Rep Tauki Kihanki Jena Mahapo Lisangani Kumatwi the Rep Tauduna Lagli. Nupi Eduna Pondo Kibada Maki Apopa Masangam Dabutake Matingi the Magda Barmardake Rambishoro Koba Mui Ama Kangaduna Hanagi MLA Jenda Contact of Kibani Jena Kudum Sabalotuna Mahapu isn't Manganduna Lagli Mevaram Jenta Hariba Mio as a Congress Kit Tiketa Burma constituency Deke Tampa Homelag MLA or a Craig Haukiba Mikalda Mag BJP Rebel Priyanka Chaudhurige Makuta Maite Kibani Amaronda Ram Sorab Nasu Nupi Anina Sectation Tawi Hajalaga Lupa Lak Yankai Dimantori Haiduna Case Ama Paltoki Haidi Hausigaro Badamaru Epapau Omone Pizari Jingilusung Basange Gas House Anobotahige Mangoina Kusanaragani Haina Chief Minister and Birena Pondokre Miambu Ningtamna Democracy Ngang Panbalam Dambama and Geharabadi Narendra Modi na Lusingba BJP Lengak Muthalasi Haina K Mega Chandran High Crate Luinana Paraba Yamlava Yungang Kia Tugaiduna Mangan Crate Imis Paudam Ngasigi de Matang Sidaloichare Ming Tabiri Besang Bomokan Krumsari.